युवा हाबन आमाता थोकिबदगी नौना सेमजिल्लबा ख्वारमन कैथेलगी न्यू मार्केट अमसुंग लक्ष्मी मार्केट ngasi माउथ मिनिस्टर श्याम कुमारना कैथेल फंबिसिन सिनखरे कोइनंग एयरफील्ड के आर्मी लेरिबा से लौथोकपिनबा इंडिया के प्राइम मिनिस्टर अमसुंग डिफेंस मिनिस्टर दा हाइजक्रे हाइना चीफ मिनिस्टर नोंगथोम बिरेना फोंगदोक्रे ZDO Singna, School Sing Awara Passing, Education Department, Madam Sana Pau, Pikalanaba, Education Minister Rajesh Yam Hai. Supreme Court Taki Baragi Matung in Home Guard Personal Sing the State Police Constable Amanda Family Duty Allowance Adu PPU Haina, Home Guard Sing Namakata and Saxilakli. Amasong ki basen from ningti na sizinadre haiduna UGC na Manipur College for blacklist tawkibado handok yu haina college aski mayru singna wakanin from sathagre Mayam khurumjari adom ningbi basi impact news ni ai taklamam syam kanen hauji pungja si phau bagi marba paw sing mi am ta pizari ingkum jale sune taratar ki January mari da Richter scale Taruk dasmik taret magnitude yauna hakiba akan yuwa haba aduna amangata thokibadagi nauna semjilaba khwaraman kaithelgi new market amasong Lakshmi market ngasi mahut minister Syam Kumar kaithel phambi sing sinakre Lining lai sunga loina pang thokiba kaithel sang hongjinba ge thoram aduda minister Syam Kumar na ima kaithelbu tongan tongan ba kanglup kayagi apunba saktam uliba mingselni haina sing thakre Masina Maliamda, Nupi Kaktan Famba, Amatangai Kaithel Ama Oina, Singtana di Suhairi. Kaithel Asin Nauna Semdin Bada Apun Senpam Lupa Koti Kunmato Lak Miftrani Pan listing Kunmato Sanki Haina Paudam Ki. Kaithel Asibo, Taru Tananba, Tanana Tamna Bahona Bada, Miami Asoba Taudang, Lay Haireduna, Kaithel Asida, Lalolitik Tauriba Singna Amata Oina, Kanupki Ketnaba Tamdana, Nungsinaba Puraknaba, Apil Tauki. Panbayabadi, Yuahaba Duda, Pibam Tina Amangata, Topadagi, Semjin Sajinbaki Tabak Sataringi Manunda, Bir Tikenizit Rota Matam Kargi Oina, temporary market Lalolitic Tauduna, Lakibani, Nakala Maramda, Government Kaitel Aniasi, Nauna Semjinduna, Kaitel Pambi Sing Amuk Sinabada, Harabamasung Apin Bafondo Laduna, Lengapu Tagalakli. Kaitel Fambi Aman Impact News the Fongdorapada, Ngasidagi, Hongziliba Kaitel Asida, Matam Quina, Hantarudaba, Lalolitik Abu Hanna, Sakolagani Hainesu, Pongdoraki. Isasingi, Amad Isusingi Panaba, Punsigi is one people Sintari Hingaida, Akoi, Katabakari, Tawatai, have the Mama Sanabas from the Laga, Mama Katin, Yolaka, the Pazaka Shabatobani. Ibu Manu sembilan sekarang mana? Aduna yang nungaina, adun pambiyo, sangi itu, aku isi pasal tapi ada mana? Semana pasal apa tu mana? Kayaknya aku ibu susu pasal sih aduna apel tahu ya. Kali kau naik pada, hak sangi pas, ama dah muat pakai anda, aku mina uduri ni apa? Kau itu ni mungkin jengi mana? Hak sangi pas, nongde mungkin mata kau jengi, masak tiba jengi, masak pasal pasal jengi, aisy tu jengi. Kali kau naik pada kau, hak sangi kita isona piba, saktam jengi. Sehingga koi kali kali fatwa yau kita mungkin tu yang ini, anda kaitnya sehingga koi kita Manipur pasagi main, koi pun bagi saktam. Yang dulu nanti sampai besi imajin dia coba dah itu. Koirenge ki ari ya field the army ki camp sajin ledi ba se lokthok pina ba India ki prime minister masung defense minister da hijack re haina chief minister nongthom birin phong dokre wafuma singasi koirenge da laiba Manipur public school ki anoba school building sana bagi urep uyung tam ki thorom gambai lenena school asina thengnariba kodong sada ba singkok nganna bagi matang da piba warul ki sarkam oina chief minister na phong dokibani Manipur public school ki vice chairman oiriba education minister Thoksom Radhya Syamamadi School Asigi Secretary Oiriba Principal Secretary Education is Vinit Joshi Yauna Manipur Public School gi Chairman Oiriba Minister na School Asigi Anoba Building Sanabagi Orib Yung Asi Tamki Thoramaduga Mari Lenena Chief Minister na hai Manipur Public School Asi State Asigi Khwaidagi Phaba School Ama Oiduna Mama Mapa Oiba Singna Masa Oiba Singbo Mafam Masida Mahi Tamba Fanglabadi Khanna Lainaramki
अदबो स्कूल असि हौजिकसु अफब स्कूल अमा ओइना लेरबसु हाना ओइरंबा फिबम खरा खेनबा लैबु उइ हाइनसु चीफ मिनिस्टर ना फोंदोलदुना अवारा पामसुंग वाखल मानदब कया लेरबसु वारी सानदुना यानबा पुरलगा स्कूल असि इंडिया दा सिंथानिंगाई ओइब स्कूल अमा ओहेनसि हाइकी मांगना मखाताना हाई स्टेट असि चीफ मिनिस्टर बो स्कूल असि सियामेन ओइना हाबलबसु ममांगदा लेरंबा सियामेना स्कूल असिबो मियंग इसंग संगमदबगी ममी ताई हाइनसु हानगी चीफ मिनिस्टर अक्रम इबोबीबो नाकोइनना हुंदुना nganki अमसुंग मणिपुर पब्लिक स्कूल गा नकना लेरिबा कोइरंग एयरफील्ड असिदा आर्मी कैम्प साजिंदुना मखोइना मियामदा पीरिबा खुदोंग चादबसिंग असि खंगदबा नते हाइना चीफ मिनिस्टर ना फोंदोखिबगा लोनना हिरमसगी मतंगदा मैनेबसिंगदा हाइदुना मफम अदुदगी आर्मी कैम्प होंदोक हननबा तक्सिन खरेसु हाइखी छात्र छात्रीसिंग लंबीदा पुथोकना लेप खोटपा रिसेप्शन तौहनबा स्ट्राइक याहनबा बन याहनबा now adugi matam dok je koi we have to change it chairman and chief minister na weram misisu maming dagi hapadong taw never concentrate how the Manipur public school is functioning sigi airfield si ari ba mafam ni civil village mayam amna question laga laibani adu masigi marakta army kem nung sajan khosan na taw bosidi hongto han biyo ina yam kanna pressure tawrami moina tawriba nature du ai su nungai table lagi aduna ai sida confront tawbugi mahutta kana de haidana ai level ada ai ahum morer sure even ai prime minister do request tawthrabani नाकलमरमदा आशा वर्कर्स सिंग नंगारांग संगसिंग के बखोंजंग अदो पॉलिटिकल की खुदोंग साब लौनबा मिय खरना इनसिलका तौब ओइगनि हाइना चीफ मिनिस्टर ना चिंगनबा फोंदोखि लोइनना ngarang gi thodok adu miyam yaifanaba tawriba lenga asiba mingset thinanaba hotnabani haina lawbaga loinana senaba sing FIR pandana faknaba khangan khre haina chief minister na phongdokre Manipur public school gi anoba building sabaga mari lenana pangthopa thoram adugi athoiba mithunglengi warul pibagi khudong saba lawrdona chief minister na wapamasi phongdokibani mahang na hai ngarang gi thoram aduga asa workers singa mari lenade makhoi government gi employees sunate thoram aduda makhoi gi maramda pande haiduna lobu khuta paiduna tawningbata tawba lenga asina kaidonungna su yaba ngamloi lairaba miyam gi ana layeng da khudong saba pinabaga mari lenana pangthokliba yamna maruoiba pungninu siningai oiba thoram aduda asa workers singna tawkiba thong adu condemn tawi senaba singlem tharoi haina chief minister na asetpa wafam thamki lairabi mayam mamittagi mapi tama mayam ubiramgani free da layeng ba yanana bagi yamna emotional oiba matamduda akhoi sakrakanda meeting du da moi gi panbi natraga panbi ne na mai thaba ma society manipur si krayam yamna makha ta ge ngo moi gi palli pandi moi pandoi si manum kargina why moi gi scheme lo moi gi function la moi gi damakta tawbra asa yawi aina khangbra this new government will not tolerate this kind of illegal FIR desarto whoever involved the women could legally prosecute the women book to them in a high politics hanarkano ngarang gidu karai de mino group win la aga kanana insil ino fazana find out dor kanda adu state ki mayam gi honari ba government sida mingset chen de to man ba pot khara ngarang ai ui Singamasong General Education Officer ZEO Singna School Sing Awara Passing Yariba Makai Atuba Matam the Tabak Paikat Yanaba Education Department Gimailin Bami Sing the Matam Sana Pau Pikal Kadabani Haina Education Minister Toxom Radia Siam Fongdokre Wapam Simanangasi Kundrapam Assembly Constituency Manung San Leba Uyumpok Upper Primary School da Chatpa Yingsin Kongset Amada Pongdokibani Uyumpok Upper Primary School da Mamang Sahida Shupnagi Mahir Tarakak enroll taurambadagi saliba sai asida mahiroi chamaga taramapan enroll tauraktuna mahiroi masing hengalakpada minister nungaibasu fongdokhi mahiroi masing hengalakpa asigi maramasi oja amasung nantising staff singna wana hotnabagini hainasu singtharaduna school kharada lana mahiroi taramanga kun leirambadagi handaki session asida mahiroi sanida hengatpa yaure haibu wafamsu fongdokhi amadi government school singda miyamgi thajaba Tama tamna amuk hanjilakli hainasu phongdokhi Any segumba school ya warpa leiba khoi hana swai gan leiba sida headmaster singna headmaster in charge gumba ubu kangbu na piraktraba
सात्रासु हेंगले अदगी अखोई फानसु वाले रिपोर्ट पिखलक्तना अतोबो सोर्स की रिपोर्ट पिखलक तारगदी मथौ तौदबिदमक्ता अखोई ngasidagiदी aina ngasi TV kanogi electronic media through da aina harisine fazana school singne chatlaga war pa ro khunni tanana thuna pikhatpiro madu pikhatna akoina khangakpan taga media through da khangak taragadi akoi pathau fazana tawdabidamukta headmaster in charge or principal or odasing mataga subsoi sudana action logone suspend bok torokani hain ai mayam da appeal tawsi Supreme Court ताकिब रागी मतुंगिना मणिपुर लेंगाकना होम गार्ड पर्सनल सिंगदा स्टेट पुलिस कांस्टेबल अमना फंगलिबा ड्यूटी अलाउंस अदु पीबीयू हाइना मणिपुर होम गार्ड एम्प्लॉइज वेलफेयर एसोसिएशन के माइकैदगी डिमांड तौरकली नाकलमरोमदा स्टेट फाइनेंस डिपार्टमेंट सुप्रीम कोर्ट थोकिबा ऑर्डर अदु अरान ममोंगदा मियामदा उहनबा होननिबा सिगी मतांगदा दरकार लेरबदी सुप्रीम कोर्ट वाकटकनी हाइना एसोसिएशन असिना सेक्शन वासु थमलकली Manipur Press Club tapawmis ngumnabada Manipur Home Guard Employees Welfare Association ki President Yanglem Mangin Hai kumjali sini tara mangada Supreme Court na common judgment amana piduna leibak asida leriba Home Guard personnel singda State Police personnel amana fangba duty allowance tha ahumgi manungda pigadabani haina while piki Supreme Court ki order asigi matungda North East State khara yauna Home Guard personnel singda phangpham thopa duty allowance pikre adabu Manipur State ki oina Home Guard singna phangpham thopa duty allowance sahi ani sura fauba PB dana leri nakalamoromda Manipur High Court naso Supreme Court ki while gi matung ina Home Guard singda pifam thopa duty allowance pikro haibagi while amadi court asina piba notice thabak oina pangthoktabagi contempt notice Manipur lenga ki Mainaba Finance Amasung Home Department the Piduna Kangan Balakre, Adabo, Finance Department na Supreme Court Nataki Wailgi on a Tainabada Amadi, Miamulana Uhanbayaba Monga, respond Taukiba, Libak Tibane. Home Guard ki allowance Hibasi, Union Home Ministry gi, Maikaidagi, Sadame Futra, reimbursed Taubagi Wafam, Labana, State Asigi Sel Tongi Pibamda, Soganbagi Wafam Sulaiti Haina, Waimangina, Sangdoki. Manipur Sarkarna. Home Guard singi dabi Supreme Court ki matungina PU haijaba matamda BDF ka konsallaga BDF nasu lal horakani BDF nasu irang tawrakani piba yagiroi haidana Finance Department na comment piba en thungi pium de hena awa werakani haiba atei awang pok state singda pidabra haibana singba yamna delaying tactics ta High process to Hanadra Laiba, responsible officers in Daito Yauda Banana Logay, High Wapamasimak Supreme Court ki order ki Wamada Laibina, Supreme Court of content of Yamagi, Hak Power Libra Kana, Kanga Higa. Thadaki was Senpam Ninti the season Adre Hide and use Sina, Manipur College Bo, Hauki was Sailus in Tara Maridagi, Blacklist Taukibadu, Handok Piohina, Manipur College Tangasi, Mahiru Singna, walking from Satakre. Case Manipur College Unit Council and Sidra Satakiba Wakat Mifamaduda, Staruyakiba Mahiru Singna, Stat Gomenasu, Mahiru Sing Kanduna, Hiramasida Yang Sangbiduna, use Sida Hairaga, College Asiba Blacklist Tagi, Lokto Hanaba Sindi Hinasu, demand Taurakli, Luenana, uses in a blacklist Hamkraba, Maramna, NNA Sina, Piriba, Manipur College Grade B, accreditation asi, Suka Kiba Yabagi Akiba Laibana, Atuba Matamda. Marineba Singh na miyang sangbi haina Mahiru Singh na Pongdor Pagaluna na uses sige sentang lana sinaki basing aduda paikat pam thokpa tabak paikat piu Mahiru Singh da di awaba pibigano haina su Mahiru Singh na Pongdorakli. Matangi uses nabi da accreditation grade as Manipur College grade SB ni ado matangi accreditation da B grade se pirat da yabagi mami saunu re aduna da ba sige Pipin passing na so ming sangbiduna senage fisya national university senage mi sinta isa lokot biduna kai to ya gi habdo college sigi ha baramoina abeto matangi uji nabi da accreditation grade as Manipur College grade SB ni ado matangi accreditation United NGOs Mission Manipur na ngarang Khaupom Police Station na kuanba Laisok Village da bomb pakhaibad angangani laikidaba amadi ahum amana asok panang kibagi thodok adabo serla mada yamna kanak condemn tawrakli thodo adubo thengthaba tawdana special investigation team ama semdana thijilangadabani hainasu laingak ta taksilakli sahi tara manga Manipur laingak pai khiba Congress ka Kana amata ki hiram amatada yanakidaba laite adabu Kulai Paiba Laluf
kadi yana khidi haina Nambol Assembly constituency MLA L Lokena Fongdurakli wafam asi UJB ground maibam singmang da pangthokpa Nambol maibam youth club kam library gi yankhai marirak suba foundation day thoram da Fongdokibani MLA Lokena makha tan haikibada tongan tongan Manipurda khundariba furup kuntramanga henba Manipur gazetted ta haptuna makhoi gi work program semduna development kaya paikhat kre BJP gi sarkar na singi numit haina matam khara thamjinduna singi miyamu yamna nungsiba sari hojik prime minister yauna sangagani amadi urep yung tamgani hairiba mafam amadi project sing asidi sahi taramanga pankiba congress sarkar na paikhat lambani haina su mangna fongdoki hojik the state government gadget ta yauraba recognize tawraba adugna phurupche kuthra ga manga taruk suiyama asukuma matam je sahi drama gi perotuda siri okrami bob gi sachon gi matam da jing tam khatana ai koi sachon torla development program kaya ama ai koi paikhat kharbane ba tak lai ba chahi ama khati sarkar sai da ai koi gi jing gi numit ka matam khar troka ada irena magi banglo manung do unare kanda yamna jing tam num sina bagi sabagi adom dama pusalakpa ma Manipur parja do kulli ba matam ma gi sahi drama gi okrami bob ga jing gi parja ga num sina ta banate Sumla tagi khulai paiba laloba dolama khakati siri ibo biga ya Mutwa Bahadun iba Bangladeshi Manipuri singi Pisalon sign mingthonba e lyric among us haunubi matungin articles Manipur gi commissioner Morangtem Lakshmi Komana Fongdokre lyric asi mite mayak amasung English animakta fongbani Kanglada Labor State Archaeology gi campus ta pangthokibat lyric form gi thoramda lyric asi gi aiba Mutwa Bahadun Fongdokibada Manipur gi ningthau Gambir Singna ing kumjali singma chanipan kunmarida Bangladesh ki Silet Thana gi manung sanlaiba eka hom furom pak sauba Mirza Jungle haina khangna ba bafam adu kokthokuna sakiba konung asida pakhangba yumjau lairemi amasung nongsaba gi laisang ahum saramke laisang ahumak hauzik fauba Lama Bazar gi Madan Mohan College mamangda lengdan lairi laisang ahumak Bangladesh government ki Ministry of Culture Affairs Archaeology Provision Act 1968 revised 1976 ki matung ina ngak senduna thamni haina English ni tarani thoki April tarani thoida gazette thoki basu laikre adabo ngak senbagi cherol thoklabasu laisang sing adugi manakta yum kai sajin bana akai bakaya piri Maramaduna laisang ahum asibo miyamda sakhanganaba masung ngak senduna thamnanaba Manipur gi minister Nongthomam Biriana mieng sangbiduna India government ki Ministry of Culture da aiba se thabi haina su appeal tawrakle loinana Banugas ki manung sanalaiba Rajar Gao haina khangnaba Dohlai Turel Jamina Khuding Tekta Lairiba Ningthau Margin amasung Devendro gi Mongpham Singbusu sakhangbiduna semjin binaba appeal tawrakle Hipopi Yaipopi Pizol Koba Henlongi Polam Singi Oiba Soromama MLA Dr. Sapam Ranjana Thamibn ABC Godown Maya Dangasi Hangdokre Lamdamasigi Henlongi Polam Sing State Asi the Kaktanatana Manipuri Wangwadasu promote Tongana government Asoba Taudang Ama Loading State Asida Henlongi Soromama Hangdokasi Nungaiba Pawi Haina MLA Ranjana Fongdoki Mapalamdagi lakpa miyu singna state asigi handloom amasung handicrafts ki polam singa si yamna dimalai makoni state asi da lakpa matamda polam singa si sobena oina puduna saningba fawi amadi aikhoi gi polam singa si promote taunana ba hona si haina sumakata ki sorom asigi provider ningthausam rambo amasung ningthausam pravina anisu ngasike thoramadda saryaki Matang swaida break amatang laujage break matungda lamdamasida chathariba laubagi mawngasi ningthina yengsil haudragadi tungda haksang soninga oirapa yai haina minister Syam Kumana Fongdokibagi paw amadi Manipur amasung malinga tongan tongan ba e paw sing puduna laksage impact nisbo mengta lebiyo break matungda taran moksari hujuma khata ba pawda Forest and Environment amasung Horticulture and Soil Conservation Minister Oriba Syam Kumana lamdamasida laubagi mawngasi ningthina yengsil haudragadi tungda haksang soninga oirapa yai haina Fongdokre
Kaisabat lema zamlai kaida nauna hangba Crop Solutions Center for Plant Health Manipur hangdok laduna Minister Syam Kumar wafamasi fongdokibani. Thauramaduna Minister Syam Kumana makha taraduna lamdamasi urea saidradi pot fatti haina khanba lamdamamani. Manamasing tharibasi aikhoina sanabani manamasing thabada chemical fertilizer sizinabana haksangda akaiba kaya lai. Manamasing da tariba laina tina singasi ngakthoknanaba diagnostic center mayamama hangma mathau tai haiki Plant Health Center adu hangdupagi thoram aduda agriculture amasung horticulture department officials singamasung laumi singna saruyaki pot habududi adula hana kanu natira pa sina teba hagdu pot me amdu mata training bi bisina hana si important way karam makal gi hidak hapne hapne bi dakna koi kai no kela jat we we dabra planting da sokata soidra apane thai pot me amsi lui mena sa ta ngata ne ana masaki sokata soidra masaki training mata kale si training da mata koi department na chapchana paisa si lai bisi adana si lai me am si gi doctor ji atane me am si na kanda moi me am sina ko invite to bi la kanda fa pamgi abadi chala kanda training to bi la kanda di high problem bi ma ko ngada Manipur da Republic Day pangthokpagi wahanthok leite maramaduna lakleba January 26 ta Republic Day gi thoram pangthokpada miyawna mapung fana boycott tobi haina lona thingkraba lalolof Maoist Communist Party Manipur gi standing committee gi coordinator Kongyang Mangangna cherulamada appeal tawrakli Imphal District Lamlai Police Station konba Imphal Ukhrulambi gi mamang da telau chana lambi dagi kilometer ahum sanglaga laiba singnung khokta ID ni haina singnaba bomama leramle bomado ngarang taranthi suba sam rifles ki intelligent field unit IFU amasung taratare suba sam rifles na akanaba pawma fangbadagi tongan ba mafam singda ROP satpada thengnarakibani Assam Rifles ki lami singna ROP satlingaida sakhangdaba nupa anina bom yawba bek adu Assam Rifles ki gypsy manakta hundok lamlaga singlomda sengkhat ki hairi hariba thodok asi ngarang numidang pung tararam taba matamda thokibani ngasi upum mapal minute kulomdoi satpa matamda 261 army bombs expert singyada aswengam yawdana pokayan gre Tungda Lamlai Police Station ki OC Debakumar laktana mafamadu yengsin ki lonina hiramasigi matangda FIR mas lokatuna makata na thijinba ki thabak sataba hogre Republic Day gi mangwina na pamdaba thodok sing thoktana ba mafam kayada police na paksan na leptana sangsilakpa thaurang sing lokhatle ngasi Imphal West ki moirangkhom bazar amasung loklaubung bokul makhongda additional ASP operation Imphal West modunimai gi miang makhada CDO Imphal West amasung DSP commando Imphal West ki apunba team amana thiboma ki thabak sathakre ayupung mari minini fubanga dagi pung taruk mini yankhai fabu sathakiba operation aduda yum marifu gi muki da mioi sani humdrarom verification sathaki mipa mipundi yaukide Imphal East ki hata golapati danga sayuk IPS Amritana Lusingba OC Commando Imphal East Porampat Police Commando Tim Singh NC Imphal East amasung WPPS ki apunba tim amanathi bumagi thabak sathakre golapati ke tongan torba lom thangba sarukta ayupung manga minini fudagi pung tareke minitara fabu sathakiba Tibomagi thabak aduda nupi marifu taret amasung nupa chani marifu verify tauki amasung palf ki bailout ama yauna saktak se puthopa ngamdaba mioi mari fagat ki amasung Porapat Police Station da makata ba verification ki damakta sinakre ngase ayuk maibam singmangda cordon and search operation sathagre operation adu ayupung mangamin makhaidagi pung taret fabu sathaki Jogesh Chandra Haubizam IPS ASP Bishnupur gi supervision makada Bishnupur District Police na sathakiba operation adu Deputy ASP na Nambol Police ki commando team galwena sathaki bani mioi sanga yankhai gi mathakta verification sathaki Republic Day gi mangwina na section thaurang lokhatpo oina More Police amasung More Commando singna More Town manungda combing operation sathakre combing operation adu Technopol gi ASP Dr. S. Ibom Shah gi ming makhada DSP TS Krishna Tombi amasung CDO OCP Tarun Kumar gi lusing makhada nupi police yauna sathaki bani
ngasi ayuk More Town parking the operation adu chathaba haukibani gari gi association level gi association kangbu khandoktuna sek tongana tauki nupi police kangbu na nupi sing sek tauki makha tarakpada More da leiba hotel sing da chang sangduna sek tawbada gi thabak sathaki operation adu da More Town parking manaktagi lona thingkraba laluluf UNLF ki mioi ama farmi adudi singda part 1 mamanglai dagi elangbam sanathoi metai alias shanamasa seikun mathoi apokpa inaubi metai ni mark mars listening tara mangada laluluf asida yauduna istan Nagaland da train tawraba mioi ni suhairi laliba January kolumdoi da pangthok kadabari public day gi full year sale amasung January 16 pangthokadoriba Republic Day gi thoronggi damakta lami sathok sasinda ahongma leiragani singen ko moirang khom gi awang thangba maikai kaisampatagi khwai bazaar Maharani thong dukan thong babu thong dagi bazar khoya thong dagi bazar khoya thong dagi North AOC amasung GPO nitaipat chuthek tagi kaisampat thong fawa ayupung taruma khai dagi numinung bapung Taranthoi fauba VIP amadi invitees natana makal amatagi gari changba yaroi Indobama Road Mayang Imphal Road Imphal Dimapur New Kasa Road amadi Yangampopi Lamlai Porampad Andromai kaidagi lapu gari singi oinasu lambigi sathuk sasinda ahongba leragani haina Directorate of Transport ki chairlamana khangalakli Prime Minister Ujwala Yojana gi makhada ngasi Thangmaiban Kendra Development Organization takdo ngasi Thangmaiban Assembly constituency da leiba khodong chadraba imung kunmanga gi mioi singda gas cylinder amasung stop lem yanthokre gas yanthopaki thoram adu ga marilena takdo gi secretary ke Daniel Kumana constituency asigi khodong chadraba imung chau marifu thagatpada supnagi imung kunmanga khak kumjale suni taramathoi gi socio economic census ta yaurakpana hairiba imung kunmanga gi mioi singda ngasi takdona gas ngasi yanthokpani haina phongdoki lemoriba imung singasi makhatana yahonana ba Imphal West ki DC da taknaduna socio economic census ta yahonana ba honagani haina su phongdoki ngasigi beneficiaries sing asina puthokadaba senpham sing adu makphoina puthokpa ngamdabadagi MLA Joy Kishanda haijabadagi mahakna puthokpibani hairi National Food Security Act ki makhada thagi oina piriba seng kg manga asi kanagoma agent sing na suna pidaba yaurabadi takdoda complaint taunabasu mahakna makha taki Manipuri Student Federation MSF ki tarataruk suba Federal Executive Council ki annauna thau pugadaba mikhalda mai paklaba mahiru singi attacking ceremony hayang ayuk pung tarataba matamda Manipur Press Club ta pangtulagani haina lup asigi cherolamana khangalakli Laifam khono da laiba sigma bazar ngasi makhal makha kaya gi product sing phangaliba Super 99 gi molama hangdokre hariba molasi State Bank of India Regional Business Office ki AGM amasung RM Kamal Khanalna Rivon kaktuna hangdokhi molasina kitchen amasung dining health and beauty toys and games food and beverages stationery home accessories gift amasung deco bathroom ready to wear asina singba nungtiki sijinaba polam kaya miyamda fangadori mol hangdopake thorama da SNNR Private Limited ki business head Ashish Singh amasung Sigma Bazagi CEO S Ranjit Kumar su saryaki CEO Ranjit Kumar ngasi hangdokliba Super 99 asina North East India da ahan bani haina phongdokpaga lunena Super 99 gi atoba mall ani ahum amasung Manipur da hangdokadori lunena value quality amasung price ta changdamna bada mall asina Manipur gi miyam de hena kana hangani haina su mahna makata ki Okay, port ama hek khanma matamda okay samna offer pibo ere natraga price to yeng biraga port to quality and the value to matungina price to ga chana bibra say suppose port ama hata iron in different companies now they are playing a discounted role in the throwaway price for damaged stock or it may be dumb stock or old stock aduna customers in madugi pot je piriba offer natraga piriba price se natraga any sort of company gi clearance sales ga mari lena na piriba pot ga chana bra chana da phai bado customers ni amna munna yeng biraga koi choose to hani
Imphal East District ke Kairao Bitra Subdivision ki makhada Yaripok ki manung sanna changam dabi mathak hairiba khul asida ngasi fawba water supply ki khudong chaba fangdabana maram oiraga khul asida thaknana apabi ising ngasi fawba fangdri haina sangam dabi Mohammedan Club na Cherulamada Fongdorakli Hiramasigi Matangda Mainabas Department Sing Atabatamda Taknana Apabi Sing Panganbinabasu Apil Tawrakli Langtawal Kunjada Labor Universal Friendship Organization UFO gi Imphal East Headquarter number 1 gi Taranipan Super Rising Day gi Thoram ngasi pang thokre Thoram asiga marilenana Universal Friendship Organization UFO gi General Secretary M Moriba Maitai na haikibada Universal Friendship Organization Haribulup asi mang khraba maitai furup ki lining laison thaksi khasi channel lon sat khudimak nauna hingalanduna furup asi ba malem da tomthen ngana ba saphung lakpani mang khraba lamdam asi ki langak lon bu amuk hanna lehenna ba haibase UFO gi pandam ni haiki कोई मैथले बागता मांग खरबा थक्सी खासी हंजलना बगी दंगता अमुक एखोय नो नो होनामिना बा अनि सुबदा एखोय मांग खरबा एखोय गी इथिक्स असिगुम पुनमक सिंग असुबो अमो हंजलंदुना तंगदु लैताबा खुनाय मा ओरंगना बगी दमकता एखोय नो होना जाबगी अपामबा अदुगो लोइनाना अहुम सुबसी एखोय गी मांग खरबा एखोय गी लेंगाक ससलमदी वायन थावदा अदुगुम्बा इसामिचा योंगलै मिलै नाइदबा जात बिजा खाइदबा धर्मदा खेनबा थमदबा अदुगुम्बा लेंगाक अदु अमो हंजलक्तुना तंगदु लैताना अमुक्तंग लेहनबा लोइनाना मालेम से एखोयना हात पलेपतुना लाल तब माले मामा अखोई सेमिनसी हाइबा मियामदा खननबगी अदुगुम्बा तंगाय फदा थौरम अखोना पांथोकजबन Simanta Pratika Sephongi compositor amasong manager oiramba top khongnang makhongdagi khetremeyam ibom san lekhidabada Manipur Pradesh Congress Committee MPCC gi President Sirulamada awabu phungdorakli lekhidrebagi immunung amasong awabada sar yari haina paujilakli Tenopal District ke manung sana laiba Kwatha Village da nomi oiba free health camp mangasi pangthokre ngarang January tang kun mangada pangthoki ba camp madu Public Hospital and Research Institute na sinduna tongan ba mapham sing da pangthokna lakpa ki sarak amoina pangthoki bani Kwatha Village Authority ga khusam nadurga pangthoki ba camp adra mi chama yang khairom da ana layang ki amadi ida langtha kaya su yanthoki mapham adu ki health sub center da doctor laitrabasu nurse anina anaba sing da first set piduna seba tauramba thengnaraki Kemadudai MMWO ge President Abdullah Pathan amasung social activist BM Yaimasu Saryaki IGR South ki makhada mapan suba sector ge taramanga suba sam rifles sinduna singmerong da security mit thoram ngasi pang thokre min aduda tongan club amasung mera paibi lup kaya gi lusing kaya na susar yaki thoram asida miyam na Assam rifles ka khusam naduna ngak sel gi lamda paikhalak payaba thabak thoram singi matang da su munna khanani nakhi ba haibok T20 cricket tournament Riangsta Nagamapal amasung force khetrigawani mai pakre Manipur Cricket Association gi makada Langtawal Sporting Club na sinduna ngasi ayuk Langtawal Public Ground sana ki tournament sig ahan balikta Riangsta Nagamapal na tos ngamduna betting hana sanabada match asig apib over kunna wicket taruk turaga run chama kuntra lobang amke match asig ani suba inning sana ki ba ESU wang kainas so match asig apiba obak kunna wicket mari turaga subna gi run chama khak lawduna match asi run kuntra da maiti banangki match asi da run yakai manga amasong wicket ama lobang amki ba Riangsta Nagamapal gi all rounder Zentana man of the match taki tournament asig ngasi nungtel sana ki ba ani suba liktana TC MDC thongju na tos ngamduna betting hana sana ki bada match asig opiba over kunda wicket nipan turaga subna gi run humudra mapan khak lobang amki match asig ani suba inning sana ki ba force catch ground over tarataru over Homdoiga ball mangada wicket manga kaktura mai papa run marfo de lobangam ki wicket manga da mai papa ngam ki force ketrigau gi all rounder kasimna wicket ahum masung rani pa laudna match asigi man of the match taki sathariba T20 cricket tournament sile cricket team kunma to sar yari hayeng sathariba T20 cricket tournament asigi makhata balik match ani sanagani Kumapan suba Langtawal Kendra Interclubs Football Tournament NSU Naran Konjila masung CYDOL Singkhong ani mai pakre Saturday ba football tournament sig nipan suba likta NSU Naran Konjil gi Sandarway tes Borisna match ki kunthram di sub minute san ki amatanga ba panjal aduna CWC sajing mamang laikai ba panjal amasino de maiti ba piki mapan suba likta na CYDOL Singkhong gi Sandarway H Romario na
मैच असके कोलमदे मसु कुनमरी सुबमिन सिंह पांजल अनि संदुना HWC लंगथबाल बो पांजल अनि सिनोद माइथि बपि बंगमखे सथरिबा फुटबॉल टूर्नामेंट सिदा फुटबॉल टीम तारानि थोइ सर यादुना लीग मैच सिंह दा अथोयन तानरी हयेंग सानगदब तारा सुब लिगता LKHCC लंगथबाल खौपम मसुंग MC अवांगलेका यानि लंबा तमगनी Wangjing the first Kangla Youth Band District under 17 5-man soccer tournament ki winner Mangal Wangjing Noikre. Puna team Tarana Sar Yaduna Satarak tournament is final next Mangal Wangjing FC na Arun FC Wangjing Bo Panjal Amasino the mighty Piduna tournament is winner Bangam Kibani. Ahum Sabai Ima Manisang Memorial State Level 4A-side mini boys under 35 kg football tournament RKC Team B Khoyatong. ASA Singjame LKYDA Team B Lifeong Kunomasung All Team B Uripok Mai Pakre. FIFA under 17 World Cup Kisanaroi Boris Thangjamamasung Kumantem Ningthoingan ba anin ahan ba oina football sana ba haurakiba Rising Knowledge Club Khoyathong gi sana bungda ngasi sana ki ba ahan ba lekta RKC Team B Khoyathong gi sanaroi RK joina panjal ani aduga TS Bhakta na panjal amaga sanduna DCFC Naurem thong ba panjal ahum sino de mighty ba PK ani sub lekta na ASA Singjamai gi sanaroi SIS Arbon gi amatangari ba panjal aduna Thau Team A thangoi ban ba panjal ama sino de mighty ba PK sathri ba football tournament sig ahum sub lekta na LKYD Team B Lifeong Kunawgi Sandaroi Utamna Panjal Ani Aduga Govin Rohit Amasong Malem Nganbana Panjal Amam Sanduna Apollo 11 Segarot Put Panjal Mangasino the Mighty Piki Bagalunena Marisub Lictana All Team B Uripoki Sandaroi Naulun Gangtena Panjal Ani Sanduna UPC Kuraiba Panjal Ani Amada Mighty Papi Bangamge Yengkom Sanjit ki Sadang Makada Rising Knowledge Club Khoyathong na Sinna Club asigi sanabungda Sathariba football tournament sida football team tarani pan sar yari hayeng tournament sigi makhata ba match sing sanagani Hauzik arobe da maru pawman pizari Yua habad ka amangata thoki badagi nauna semjilaba khwaraman kaithal gi new market amasung Lakshmi market ngasi Mahut Minister Syam Kumar na kaithal phambi sinisina kare Koiranga airfield da army lawthok pinaba India gi Prime Minister amasung Defense Minister da hijack re haina Minister Nong Thomam berina phong lokre Athuba matam na thabo pai khat yana na bawajam sung ZEO sing na school sing awara passing education department matam sana pau pibinaba education minister Radhe Syam na hairi Supreme Court na taaki ba ragi matungin home guard personnel sing da state police constable amana phangliba duty allowance adu pipi haina home guard sing na makhata na taksilakli Amasung thadakiba senfam ningtina sijinadre haiduna UGC na Manipur College ko blacklist tawkibadu handok yu haina college asigi mairu singna wakan fam zathakre